Maningda ambulance leire akhoi hariba ambulance kangbu jidaida mi su e haidana thousand biro haidana haiba harpo ora male mafam amada do ambulance thousand matamda reflection force ki kanguna ambulance thatlaga karo taw changhandre haibdagi koi mafam sidaida lehore na makhata na karamaina ana lokthona ko phone gadagi haibdo yengba ma change do asaisu khogi ambulance ama moji maramji kaigino habdi chaptana khangding haletana thodu thogin tobi haibagi kano sida wafam je thammaga rapna ko ambulance driver ma lan chingdaraga fugi ba kokki ba giju thodu su leigre aduna sijo muk changhalakti na mamai leiraga kadang kan sap kadam pham leibni duna karino habdo khoi puna yengba ma change ado sondadi muk khoigi mi show oga leibani na lothok puju he phakta dana loi leina bagi wafa ma phongdoi da khoi torize ambulance na thaujalak pa matamda rapid action force na haiba ambulance dagi maning thong hangaga dagi di khoigi mingjen da yingaga kari kari yawi habdu check toraga ana aba hontona ba thajang khibagi saktam maduni